थमजरे ISTV न्यूज़ बैंक ताबी पुनपुर तरम नोक्सरी हुजान बदंगस्ती के मुरुई पपाउसिंग लोबिसी तमेंगलोंगदा तरानिथुई सुबह स्टेट लेवल ऑरेंज फेस्टिवल पांगथोखरे रेलवे लाइन्स लोइसिलकलबदी तमेंगलोंगी मियामना कोमला योनब होनबदा मायोकनरिबा अवाबसिंग कोलगनि हाइना चीफ मिनिस्टर ओइबुबिना फंगदोखरे असेंबली दा पास तौके बिल अहुंगी मायोकता संगसिलकिब खोंजंग नुमित चामनि सुरकपगी मास प्रेयर थौरम सुरासामपुर अमसुंग दिल्ली दा पांगथोखरे अमदी इम्फाल मंडले बस सर्विस की अहम सांगेंग ओइना सेटप खोंगसेट अमा ngasi चीफ मिनिस्टर ना लमथाखरे हौजी पाउसिंग सनो पिजरी तरानिथुई सुबह स्टेट लेवल ऑरेंज फेस्टिवल ngasi तमेंगलोंगी लोअर ग्राउंड पांगथोखरे स्टेट लेवल ऑरेंज फेस्टिवल ऑर्गेनाइजिंग कमिटी ने सिंदर पांगथोके बथौरमदुदा चीफ मिनिस्टर ओक्रम इबोबी डेप्यूटी चीफ मिनिस्टर गैखंगम यावना मिनिस्टर एमएलए मदी हिल एरिया कमिटी की चेयरमैन नमरोइब म्यूसिंगना सरवाखी तवंग मरी लेना चीफ मिनिस्टर ओक्रम इबोबीना हाइकिबदा हौजिक सेम लेबर रेलवे लाइन्स असने लोसिलकलबदी मरुइना तमेंगलोंगी प्रजा सिंगदा साउना कानब पिरगनी मसिना तमेंगलोंदा पुथोकलिबा कोमला सिंग मतमसाना योनब होनबदा खुदोंग चादब कया मायोकनरिबा से कोहनबा ngamlagani सरकार की माइकई दगी सु तमेंगलोंग प्रजा सिंगदम मरुइना कोमला थादुना हिंगलिबा सिंगदा अखनबा मियंग संगनी सेंट्रल एग्रीकल्चरल यूनिवर्सिटी ICAR ना सिंगबा सिंगना हॉर्टिकल्चर की पठोक सिंग हेंगल हनबा होनबदा अखनबा मियंग संगनी हाइकी महान मखाताना हाइकिबदा सिंग मनुंग हंजिन ममफम सिंगदा बैंक की खुदोंग साबा लेट्रिबा सि लेहंदुना सेल थुंगी फिबम फगल हनबा होनरगन हाइकी Our departments ICAR and Central Agriculture University to put their heads together as often as possible and ensure that orange production and growth moves in a scientific and systematic direction to ensure best possible yield and productivity. I, on behalf of the state government, assure you the best support in this mission. With the completion of the Jiribam to Pul Imphal railway line and improvement of connectivity, the forest and horticulture products of this district particularly will have a much wider market and change the economic condition of the people. The direct benefits will follow in the household of each and every individual of Tamenglong district. Deputy Chief Minister Gaikhangam haikibada Tamenglong da Komla Festival pangthokpa asina lamdam asida khundaminariba jati kanglup singi marakta nungsi sanama porokpa ngamgani festival asi sei khudingi ayat apan yawdana mapung phana pangthok hanaba honamina si haiki lamdam asida fangliba mahi marong sing mapung phana puthoktuna economic hangal hanaba honabaga loinana national amadi international gi thakta market tobo ngamnaba honamina si haiki Komla Festival asigi sarom oina numidangi matamda sahi asigi oina Orange Queen khananaba atoi hen tanagadori akoi iram dam mase sing tam akoi liba ka se wat padawale ba ma oina self reliant am oiba chinja ki amadi pothok kuding makta kudok pothok ke lamda akoi isa gi iram dom ngakpa ngamba du gomba leba ama self reliant oiba leba ama oidana sen lambi ase masi hengat handana ba hengat han ba bedu mudu thamakanda masi ki festival se jehi tarani thoji mamani haudana hojik state level ki orange festival su masi tarani thoisu raksuba festival se pangthokli Imphal dagi mandle phawba satkadaba bus service ki sange oina ngasi Chief Minister Okam Ibobina myoi kuntre na saba delegate kangbu ama yawa bus Imphal hotel dagi lamthakre khongsada sida yawriba delegate team asida Bharat Sarkar ge Ministry of Road and Transport ke official manga suruk yaki ngasi lamthaba ge thormaduda Deputy Chief Minister Gaikhangam Works and Transport Minister K.S. Ratan Industry Minister Govindas Konthojam IFCD Minister Ngamthang Haukif amasung Transport Department ge makok thongba official kya suruk yaki Sangeng oina ngasi ahanba saliba Imphal dagi mandle phawge bus service asi mai paklabadi makhatana bus service asi lehengadori Amomda sangeng oina ngasi saliba Imphal dagi mandle phawge bus service asi Manipur Sarkar amasung Transport Department na
kuina manglakhiba mangama mangphawnaba hore masina leba anigi marakta apamamari sagatpada sobu mating oirgani haina transport department ki secretary Lakshmi Kumar na khongset aduga mari lenana hotel imphal pangthopa pawmi sing unabada phongdokre mana makha taraduna lising ne humda Manipur legislative assembly na pass tawkiba resolutions amagi makha transport department kan hotnabadigi sangyeng oina ngasi khongset asi satpangam khibani khongset asina Myanmar gi Nipito fawa yogudori Thailand dagi Kangbuna delegate team asibu okani visa all arrival gi khudong saba amasung gari sangbugi athingba leitana thabak athuba matamda loisinduna khudong saba leiragani Bharat Sarkar ki maikei dagi akanaba transport policy samtoktuna gari thaubugi moong Myanmar ga India ga manadaba leiriba asida mieng thamgani haike मोगी गाड़ी की राइट हैंड ड्राइव से हेलो माने वो गाड़ी की नियम से कोई सही लांथो की इंडिया लांथो की वो गाड़ी की नियम से मत होए कोई जो मोटर व्हीकल एक नम लेना मसी जो का सेमदुक सेंजन तो बखरे दगा लेवा राइट हैंड ड्राइव तिगे होरगा मी थेंगो दे कमाई दोने दे लाइसेंस पीबुगी सिस्टम कमाई देवी काइबगुम से कोई मिनिस्टर ऑफ रोड ट्रांसपोर्ट न मदुगी अमा सेमदुक सेंजन तो बगी तो रे थाईलैंड ने म्यांमार ने योरगा these are not far when कोई से seamless travel type तो को मी किसु पासपोर्ट नंबर लेना गाड़ी की सुम चंगेवा कोई गाड़ी से तो पुछन देवा ट्रांसलेट आई से अदन मधु गुम्बगदो रिलैक्स तो रखपा दगी हुजिकी एग्रीमेंट तो आईएमटी से मसी लाखदोरी बकैनोदा वंस हुजिकी मोय तांग 33 ने पितोरिना सिम मतुंग द प्राइम मिनिस्टर के आईएमटी की एग्रीमेंट कसे तोरकदोरेवा अदना एवरीथिंग इज इन द पाइपलाइन लोई लाखदोइनी अदना things will be taken care of koi maru ba pot koi loilu selabani ngasai to formality macha keno dang ngai paugi me phomadu da saruga kiba amju gi president wangkhemsa samjaina ngasi gi khongsada si India masung Myanmar anige yamna maru ba numit amani amju gi maikai digi transport department ga khosamna duna media team amasu satna na thorang leide haike yana de khunda demand to leide koi gi Myanmar koi gi sumantle satna gi koi press ka gi turama sin ha gi sin knowledge lo yare ai ba tamdure no to busi ko transport se gi ta na ko to busi na to bune ko siam na si halagar daga hayeng bok dum ba adu unama tum pi gi ha koi ga adu unara ga la koi gi adu gi mantle sapagi press ki tu atai ti ma ko press academy ling bagi press house ko ling bagi matang amma lu lu sel le ba siam na ke ba to ko tra pro to ko tra ha gi wa tara matam lawri ba da ko sana kan wa da bane na sai ai sa si fa unara ko gi bakta ga ko gi ba president ga ko gi meja yang la baina ada si ses ani unara ada ko santa fi tu ni matung ta abdul ko fa da tu sin da ko na sahi asigi August 13 da state assembly na pass tawkiba bill ahungi mayokta sangsilakiba khongjang numit chamani surakpagi miyam gi oiba mass prayer thorom ngasi Surasampur gi lamka public ground pangthokre taromasida JAC JPO tuan ba nupi gi organization mar jomi kugi lusingba kasu suraki miyam gi ihoda lekhidaba mioi mapal gi mafam da ikai khomna utki ADC chairman Langkang Paus Guitiesu suryabaga loinana tribal singi unity amasung lekhidaba mioi mapal gi mafam da ikai khomna utki singi district ki mafam kya da su thoromasi pangthoki all tribals women's union na sinduna lamka dagi district hospital fawa coffin rally amasu pangthoki numidang da yumthong khuding da candle thanduna thongniki Manipur Travel Forum Delhi nasu district hospital gi mokta mioi mapal tadun lerak numit chamani surupagi thorom coffin rally ga loinana thorom pangthoke All Manipur Government Higher Secondary Lecturers Welfare Association gi kuntramanga suba sahigi celebration lakliba lising ni taruki January gi thakai da pangthok nabagi damakta oja kunmapan saba committee ma semkre committee sida principal oina thabak puribo oja tarataru association gi president amadi general secretary singsu yauri Hauji pagmaktana atema bre matang lomani se break matungda tarano muksei Wildlife Control Bureau WCCB Eastern Region Sub Divisional Office Guwahati na Manipur Forest Department ga khusam na dunang ngarang di hona sajen thongda leba department asige conference hall se tharak numit ni gi capacity building program lotion kre wildlife crimes investigation and intelligence collections haiba team de pang thok pator maduda forest police custom postal department Assam Rifles amadi CISF na singbagi myo yangkhai ni thoina saru aki WCCB Eastern Region Kolkata ge Deputy Director Nishant Brahmana Wildlife Crime Investigation amadi Intelligence Collection ge tabak thorom sing hanamapung fanba thorom pangthokpani haike because there have been some cases where the shooters have come from these areas and they have gone to Jaldapada, they have gone to Kaziranga for the rhino poaching and all, and basically we are maintaining the criminal dossiers of those persons and we are taking
some intelligence information regarding the whereabouts of them. Malam gi mioi bagi hakki numit International Human Rights Day na lakpada People Revolutionary Party of Kanglai Pak Pripak na miyam da yape pauzil pirakli lo fasigi Assistant Secretary Publicity and Propaganda lebak ngak pa luang gi serolamana malam gi mioi ba kunai gi marakta amana mabu namthadaba khenaba leitana manaba thakta mioi bagi phongpam to pa hak sing pumnamak phanganduna tangdu leitaba amasung asoyangam leitaba tunglam chatki yai phawama purak lasenu United Nations gi General Assembly na lising masamapal nefunipal December tara irai numita Universal Declarations of Human Rights chanana balok thoki declarations asina mieba kunai gi mieba khudimaki pokpadagi sagonarak matik magun manaba thaki amasung setok khaidok naba yadraba mieba gi hak singbu sakhangduna madubu soingam lehendana ngak senab gi nangta khongpham chetna lepli adubu ngasigi India gi democracy da yumpham oiba lengak lol asidi table gi se khakta da phajaba duga thabaktadi onthokpa yadaba oibana mieba gi hak sing longnam tawduna matli British loi lenga ki liklam sat puraktuna ngangkai lamdong gi lebak singbu nam hadon loksilaga miot minai gi supnam lengak sathari wesa lamdam amsung Jammu Kashmir da avaspana singbu tamtirba lo sing satna duna mioi hak matli ega sigi marumda India gi lanmina faning matamda apama pamba mioi sing khandolaga hatpada natana paktak mihat genocide sathri lamdam asigi ning tamba hanjinnaba miyam gi ihawasibu namthanaba honabada sasinaba khut thoknabagi thodokta lekhidrab sing mayokta Supreme Court na sevak fakrabasu lengak asinadi minai makhata na sathanaba honari National Human Rights Commission amasung Amnesty International India na sasinaba kapnabagi thodok sing handakta malamgi miyam pumbada mayak singna khanganduna yaningdaba utkrabasu India lengak asina lamdamasigi miyam otpagi liklam sati hongdokpa leitri hari lengak mapugi Aronba agenda gi lang ase munna khangminaduna madubu singnaduna aikoigi apunba yaipaba tungi lambi ama purakpa natana masoitana khongjang sangsinduna pandam tanbanadi kaidongnungda asumba mai pakpa purukloi punna sangsin minarbatada aikoina pamliba musung taliba mebi hak kannabagi pandam sing asi fangadabani haibasi malamgi mebigi hakki numitna lakpada aikoi punna ningsing minarasi hairi AICC की प्रेसिडेंट सोनिया गांधी की हुंपमखल सुबा मपोक नुमित थोरम MPCC ने सिन पांगथोखरे मपोक नुमित असिगा मरी लेना ब्रह्मपुर अरिबम लैकाइदा लेबा नोंपोक मैकोल की मैरुई सिंगदा सानथन पोलम सिंखुरुल तमखरे थोरम असिदा MPCC की प्रेसिडेंट सु ओरिबा डेप्यूटी चीफ मिनिस्टर गायखंगम वर्क्स मिनिस्टर डॉक्टर केएस रतन कुमार इंडस्ट्री मिनिस्टर गोविंदास कोंथोगजम PDA के चेयरमैन टीमंगी बाबू MLA ईसान विक्टर केसिंग अमदी पार्टी की थौपु क्यासु सगराकी गायखंगमना माइकोल अमदी गर्ल होम द लेरिबा नुपी मसा सिंगबु लेबा सिगी लुसिंगबी सोनिया गांधी की मरमदा खंगनबगे लोइनना हायंग मतिक साब लुसिंगबी अमा ओइनिंगबगी वाखलोल लेनबा पानमदा थरमसी पांगथोकनबा AICC ना खंगलपगी मतुंगिना मियामगा पार्टीगा हेना फबा मरी लेहनबा आवा नुंगाइदा सरुक याबगी खोंगथांगनी हेना फबा मसुंग तुंगकोइगेदबा वाखल लेबा खुनायमा ओहनबदा पुन्ना थौदांग लौरसे हाइके ngasi wari de nupi chak manai nupi na phau heli haibase group tawra bare nupi sing rekha hajar pada na jaga any competition da nupi dena makok thongba akoi mayam thengna kai uchoi choi nukai makok thongba tani hajar tamjani sigumba madam Sonia Gandhi ki party sida akoi punamak no ho na decision lawsi madam Sonia gumna akoi so mi amam oige mana prime minister oige atani magi kathopa magi punsi ase lema tokte malen punumak sakhang khare Porompat DC Rota permit yaudaba petrol auto mayam chelalakpobu yaningdaba phongdoktunanga si diesel auto service leptuna wakan mifam chatakre Porompat chatakiba wakan mifam aduda DC Route Diesel Auto Drivers and Owners Association ye secretary W Budana phongdokibada road asida permit yaudaba auto service tohandanaba haukiba October ki tang kungani palda transport director additionals ASP traffic amadi Porompat OC na singmusingda ibaserol piduna wakat kharbasu ngasi phawa karigumba wafam amata phongdoroktabadagi wakan mifamasi sathabani thasi tang 13 phaw gi manungda government ki maikedi gi sabsaba wafam phongdoroktabadi lambi sida auto service tawba pumba lefanbagi khongjang sangsilagani haiki akoina laiba tang 18 sidagi di haiba line se sida karigumba makhalla matagi passenger gari singsi koi sel hanjar royana koi sigumba diesel auto thobiriba koi gi kanu mayam sina warep si logjabane
Nupi angang da sataba minaiga mari leinaba case sing atubu matamda while sataduna asumba while fangalu haiba demand toba conventions ama ngasi Manipur Press Club da pangthokre. Women Action for Development, Conflict Widow Forum, Northeast Dialogue Forum, Democratic Violence Survivors Forum, Amadi District Women's Committee, Unam Imphal East na punna sinduna pangthoba tormaduda district mapal dagi lakpa victim sing amadi issue sida tabak toriba mioi kya su sabrake ward ke secretary Sobita Mangsa tabana democracy satpa leba sida nupi angang sataba issue sing ga mari leinaba authority na puning sangba ward padagi crime sing hengalakpani sahi asigi January dagi December 3 fawbada nupi angang sataba case sani humudara mapal report tokhi masigi manungda yamna sabu case marfutara 3 yauri haike judiciary legislature amasung executive ki lamda leiba authorities singda demand to memorandum ama hayang human rights day gamari leinana prime minister union home minister amadi Manipur sarkar gi mari leinaba singda pisil lagni haike we appeal to respect the judicial order. The court na judicial order si thadara ko matamda koi policing sina inda ba yaweba adu tawbida ba aduga we also appeal the executive to share cordial and cooperative relation with the public koi gi ganoga police ka relationship se suki matik pharaba adu taragadi koi gi crime against humanity or crime against women and children se handana ba chowa macha amo oigani aroi boina akoina home department da appeal tawjabati charge thagatna leiriba pending leiriba case myam sing koi sai khuding ge koi record data myam am so highlight tawjare department gi sodum tawi adu pending cases myam sing ase atu matam da nupi anganga mari leinaba cases myam sing asi yam thuna charge within 3 months da charge loina loi thokpiu haibase koina appeal tawje ngasi upung 3 minute kuntrarom taba matamda Imphal Dimapur lambigi kangpokpi amasung sangobung anigi marakta LPG bullet gari ama accident thokpadagi driver sokle Dimapur dagi Imphal tamna lakpada laiwak thiba thodok nangkraba gari asigi number na MN016153 ni thakragi mamang dasu mafam asimaktada truck ama accident thokpadagi driver amasu laikhidrabani hari Christmas matam oisilakpaga highway asda gari sengi sang hengalakliba si yenglaga driver amadi mari leinaba department singna miyamge soyangam thoktanaba hotna binaba miyamge pukning singsilakli Wangoi Kendrugi MLA na Govinda Gram da Sakat Torangi Tabakaya Paikali Habasi Yaning de Haina Laikai Marigi Club Amadi Maya Pabi Singi Mifamna Fongdok Nakre Nasi Waxing Kulen Govinda Gram Maya Laikai Community Hall Pangtokiba Miamgi Mifamda Narang Village Development Committee Secretary Obita Natana MLA gi Walker Karana Hairibo Wafam Hairibo Mafam Masida Sakat Torangi Tabak Paikali Habasi Kudong Saba Lonaba Honabani Laikai Asida Sakat Torangi Tabak Paikat Lakpada atingma leite adubu lekai gi mioi singa punna chaminabagi apama lei haiba wangang khaba singa fongdonaki lambi semba hawgalakpada atingma piduna miamgi marakta khananaba sinba thong yaningde amromda lekai sigi amata ngairba thong asi saba loisin haningbagi apamba fongdonaki Boni Pungang Sida Paba Tabak Tahoba, Sakal Hawa Habisimadi, a quick Gomirang in a Lehodori Mini, Masipuna Miam Tana Minera, Kendi Dead Kudimak, a quick Punamak Taram Taram Ochi. Handak Taiwan Nunchi, Garigumada, Sosolaka, and Gotoleva, Namutu Tamolo can a Taram Dragadi, Lepi was sitting MLA Su Nunchi Kashu Tarmo. Adu Tabalo Ramatunga Mana, Nung Tarakositi, Prazamian, Pain of Pungwe, Maramdi, Minata Tabakto. Amuk Hanjalaga Nunta, Kariwalori Mana Toga, Awapadu Mensalamadi, Koi Prazamian, Quadi Hanama, Kutagalangoni. Sayang Quining Tow Lekai, Segolbal Tingum Lekai, Amadi, Nepram, Measured, Mamang Lekai, Mui Sing Yauna, Tingum Lekai, Club the Pangtokiba, Miamgi, Mipamna, Mayakabanisa Tingbi, Kong Sangsilagini, Hana Warip Nakre. Lekai, Homus in a column of Hum Sinda Kanagumatana, Nisayon Mamadi, Seasonaba, Yaru Harry. Malemgi Human Rights Day gi thorom December tarada mafam kaya da pangthok nanaba siam sanakre All Manipur nupi marup nasu miyam ga khusam naduna more da Malemgi Human Rights Day gi maram da miyam da khangan gadori hoji amuk so na te mabe matang lominexi BJP Manipur ki in charge Prahalad Singha Patel na lusing duna handak thongju kendru gi marak mikal da BJP ki mai pakraba MLA TSB Swazit amasung atei lusing ba kaya yauna Prime Minister Narendra Modi unakra heri unakiba sida Okram Joy Yumnam Joy Kumar amasung S Premananda Sharma su suryake timasina Prime Minister da handak
केंद्र अनिगी मरकी मिखलदा माई पाकिबा असिना जनवरी थादा पांगथोकदोरिबा म्युनिसिपल नगर पंचायत अमदी आसाम मिखलदा अचौबा इनवॉर्ड अमा पीबा ngomgani स्टेट असिगी हौजी ओइरबा फिबोंगी मतंगदा पोगलदुना एक्ट इस पॉलिसी से हेन कुमांग चौकसिना संगसिनबिनाबा नेशनल हाईवे प्रोटेक्शन फोर्स लिंगबिनाबा अमदी लो लेतबगी फिबम अमा लेदुना सेंजा थुमजा साउना लेरिबा सिदा प्राइम मिनिस्टर ना मियंग संगबिनाबा पुगनिंग सिंगसिनगी हाइरि Development Committee Tera Kaitel Sindunangasi Tera Kaitel the Marik Suwaning Kurul Tamagi Tom Pangtokre. Sahi Homudragi Matakta Lairab Ahal Singbo Punsinung Sang Lena Panam the Pangtopa Tormaduda, UCM President Elamam Johnson, Amjugi President W. Samjai, Editor Gil Manipuri President MOB, Amadi Committee President G. Joy Sermon Singba Muikiaso Suraki. Mobina al oriba singbu masa momong natati tawina tawiba yauri masi apaba khongthang nate larik tamada moral education darkar oire manipur ge hauji oriba pibam asida apaba momo thibada awaba oire haiki W samjaina phongdo khibada al oriba sing asida khudol tambasi yamna apaba khudamni yumgi hal singna masa masu leiriga nungaini khalaga masa momongna tati tawina tawasi thoktanaba aikoi punna honaba tangai fadi haiki UCM President Johnson elangbamna sahi yamlaba myoi singna al oiri haina pukning sonthaba amadi ninganaba toroidabani imung manungna tati toina tobudagi al oiba kaya all as home da lairiba si masa masu singna ningthina yengsinba mathau tai haiki Bible maya leibiri bisinga se sahi yamai haidana pukning sonthabadi phatte pukning sonthabadi aidi madu langani na khali aina ngambat thakta aina tongning ba adudi nungtigi aina pamjaba thabak tudi dum tawbu phai aina khanjaba tawgena khanba thabak tu isana adum pangthokpadu pungsi sangnaba adugi lambi emu oigani Tungda sahi humbudragi mathakta leiraba ahal yangkhairomda committee gi maikaidige ayingbadigi ngakthoknaba oina kambalamadi maipuna singba kurol tamduna ikai khumnakhe Nisana kunai da piba say thing amadi masipu thing bada miam gi thodang haibat timda khanane ba thorama mangasi kada nongpok lenga apunba nupiluf amadi apunba nupiluf wangkai ayang pali na sinduna laima kaitel wangkai ayang pali da pangthokre tarmadu da Porompat police station gi OC AK Sandy Kumar kada gi president advocate Y Ratan Kumar luf ki president Y Meamana Singba Myoikya Sosorga ke OC Sandy Kumar na nisagi mayokta thabak toriba singbu mateng pangduna nisana thon gadaba fataba kyadigi ngak thokna puna hotna minisi haiki advocate Ratan Kumar na phongdu kibada lamdamasida makhal kyagi nisa sizinabi changasi nupa khakta natana nupi singsu sizinari nisana tungda orekadaba kudong thingningai oiba kaya sing khangba amadi mayai kaba nisabu thingaudrabadi lamdam asida angakpa phiba mama oirakpa yai masi thoktanaba maikai kyadigi puna hotna minaba tangai fadi haiki Paksana yolaga ikoi nupi singse samagi mongda pudi phai idamna sare aduna oiribe pima mayam sida ikoi hujik nongna Manipur da akoi prohibition action lakhoga Manipur da gi yu sunga mapale ba ka thadokani haiba sida Manipur da sungdai bi yu se mapale ba gi pusalai ba smaina sungi ba yu se koi da loina thaki ge ra ngi yu sa malai Bisnupur district ta Axis Bank ki yahanan ba branch mangase Bisnupur ima kaitel gi ground floor da district asigi DC Bobby Waikom na hangdokre tarmasida district asigi SP PR Hantings ngasang ba Han Minister Oramba KS Munil Kanta Axis Bank's North East Circle ge head Bipabli Patnaik su Surwaki Bipabli Patnaik na ngasi hangliba branch asne Manipur gi oina Access Bank ki taruk suba branch ne bank asibu hingnaba haiba si miyam gi mateng sangi bank asina piriba kudong saba sing miyam da hak thengnana yolma ngamlagani haiki DC Bobby Waikom na branch asina miyam da kudong saba phanganba ngamlagani bank asina atai district sing da piriba kanaba sing adudagi ayan ba kaya pirakani haibi gi thajaba thamki Joint Electricity Regulatory Commission Manipur amadi Mizoram na sinduna Bisnupur ge Kiamba Sangla da district asige consumer singa kana ninabagi thorma pangthokre tormasida commission asige chief engineer Lal Charles Liana Pasau assistant chief engineer Thanthi Anga Maniridagi director Manglem MSPDCL ge general manager Khamba Jila Subas JERC Manipur ge chairpersons RK Kishore Susurgaki commission ge chief engineer Pasauna Manipur da MSPD
CL Sanglatingai Mamanga Oramba Maigi Pibunga, Hausi Oriba Pibunga Sound Kenabale, Manipura Mapaldagi May Megawatt Contranepu Leptuna May Watana Honari, no more the Pung Kungamari May Fanganaba Consumer Sinanium Sumna May Tanduna, Matam Sana Bill Tibinaba, Puning Singsenki, JARC Manipurgi, Chairperson RK Kisorna, Laliba December Taranito Fog Manunda, Consumer Singi Kudung Sana Vidamata, toll free Oiba, Consumer Care Health Line Ama, Lamfelgi, ID2 Office the Hanglagani. Miamna Health Lines number 1912 Asida call Tortuna Kudung Sadaba Singi complaint Torpayagani Haiki. Kaksing Dalaiba Manipur Hindustani Sangeet Mahavidyalaya Principal Sri Mayum Nabukumar Sarmada Friendship Forum of India New Delhi na Bharat Excellence Awards and Jewel of Northeast Gold Award Lisingani Tarama Pirakle Magna Literary Amadi Social and Culture Gidamakta Tokibatak Thorum Singbo Sakangduna Award Si Pirkamani Hari. Caesar Hospital and Research Institute na sinurangasi World Patient Safety Day Thorum Institute asida pangthokre Taramasida Institute asigi Managing Director KS Palin Directors Medical Services Caesar Dr. S. Jugindra Consultant Surgeon Dr. Devendra Dr. Kennedy Sussurwaki Amukusana Taramnoksari Municipal Council Tar Nepal Masung Nagar Panchayat Nepal gi Mikhal Lisingani Taruki January Tang Taramathoida Pangthok Kadurba Sigidama Magi Musing Mai Pangnaba Mikhal gi Langlong Yat Pahunakre Amaromda Pangthok Kadurba Mikhal Sigidama nomination file Tobi Aroba Matam Tha Sigitang Taramarini Scrutiny na Tang Taragamanga withdraw Tobugi Aroba Matam na Tang Taratrukni Haina State Election Commission gi Secretary na Khanglakli Serola Sina Makata Duna January Tang Taramathoida Pangthok Kadurba Mikhal si Ayuki Pung Nepal Ligi Nungtil Pung Mari Fawa Bot Tadanagani Karigumba Repol Dakar Labadi January Tang Tara Hundu Pangthokani Bon Masing Tibana January Tang Tara Mangani Haina Khanglakli Nasamongbi Eliza Kobi say Kungamangarum Surabi Kurai Hekru Makhongdigi Nupiama Sakibitang Mangaki Nungtilpong 1 minute Kuntrarum Taba Matamda Mayumdagi Tokibadagi Hanzilak Trahari Mahafit Mangarum Wangi Kulay Kusuni Mamay Kuidane Mana Tokiba Matamda Hangamapal Masugi Panik Amasetki Amubo Masugi Purit Amalitki Hangamapal Masugi PM Inki Hari Karaguma Singna Tingnabirabadi Manangna Populist Station Natraga Maki Mabung Wangbam Anil Kumar Wangbam Lekai Larimbi Awang Natraga Mobile number 977-423-8078 Pau PB Hari. Manipur Board ki syllabus the additional English Lokthokibagi Mayokta Cookie Students Organization General Headquarter Masung All Naga Students Association Manipurna December Taradagi Kongjang Sangsingani Torumba Adu Tarataruk Fawa Konthokre. Nasi Mayuri Luki Musing Amasung Manipur Board ki Musinga Punna Paminar Matunda Firevasi Lokibani Hari. Hauji Makata Nangasiki Sanawi Pau Lominasi. Haujik Sanabagi Pau Boyai Ningthogzamdagi Fangbiragani. All India Football Federation na Sinduna Sathariba Second Division I League the Saruk Yaduna Sanariba Team Neroka Sangakpamna Sahi Sidan Nong Saruk Yariba J Sungton Youth Club Sadar Hills Pu Maitiba Piduna Yankai Mapal Suba Sisimiki pre-quarter final Sankre. All Manipur Football Association na Sinduna Imphalgi Mapal Gangjibungda Mapalgi team ahum yauna punna team kunmathoina saruk yaduna thasigi tang anidagi knockout basis sathariba Yankai Mapal Suba Sarsorsan Singh KCSI CBE Memorial Football Tournament ki ngasi sanikiba match ta Neroka FC Sangakphamna J Sungton Youth Club Sadar Hills pu goal taruk sinoda maitibu biduna Yankai Mapal Suba sisimiki pre-quarter final sankhibani. Neroka FC Sangakphamgi Mai Papogi goal singadu CIS Anand Kumar na match ki Yankai Taruk Suba amadi Humudra Manga Suba minute goal ani sanki atopa goal mari aduna Imran Khan Y Randhan MD Sohel amadi E Emeka Kristana match ki Kunmathoi Suba Kumapal Suba Yankai Matoi Suba amadi Yankai Mapal Suba minute sanduna match asi Mai Pakhibani Hayeng Nungthilpung ama makai tabada Sathariba Yankai Mapal Suba Sisimit Asigi Ahanba pre-quarter final match ta M Khabam Amadi USA Kuraiga Sanaragani. Taret Suba Ampha Senior Women's Football League for BM Singh Trophy ki champion Kripsa Naurem Thongna Oikre. All Manipur Football Association Sinduna Kumalampak Artificial Club Ground da Team Mapalna Thasigi Tang Kumapal degi Chatharkiba Taret Suba Ampha Senior Women's Football League for BM Singh Trophy ngasi Lotion Kre. Lotion bagi thoramda All Manipur Football Association ki President P Raghumani amadi athai official singsu saruk yakhi.
Sathariba League asigi ngasi aroiba league round gi ahanba match da Kripsan Naurem Thongna Manipur Police Sports Club pu goal ani amada maithiba pikhi. Kripsan Naurem Thonggi mai pakpugi goal ani du S Ranjana amadi Dangmai Grace na match ki kunthamari suba amadi apiba matamgi ahapa minute amada sankhi. Manipur Police Sports Club ki amata ngarba goal adu o bembem na match ki humpunipan suba minute sankhibani. Ani suba match ki sanakibada Eastern Sporting Union Wangkhaina NYTIC Okram Chuthekpu goal ani sinoda maithiba pikre. Eastern Sporting Union Wangkhai gi mai papagi goal ani du NYTIC gi Sanaroi TIs Devajani na on goal loina match ki kunthra mari suba minute sankhi atopa goal aduna I Pramesori na match ki humpumanga suba minute sankhi bani. Match asida NYTIC Okram Chutheki Sanaroi M Binarani da center referee na yellow card piduna makhata na foul tawduna ba warning tawkhi. Satharakiba tournament asida Eastern Sporting Union na anisuba position takre Manipur Police Sports Club na ahumsuba position takre. Satharakiba tournament asida ahanba anisuba amadi ahumsuba position takraba team singda thoram mapu singna trophy piduna puning thawatki. Sahi yam silaklaba ahal loriba sing matam sangna masa mau phana leinabagi pandamda Manipur Veteran Cricket Association sinduna tha sigi tang taruktagi team tarana group ani thona khaidokuna langthabal public ground satharakiba tarawum doisiba Manipur Veteran Cricket Tournament ki ngasi sanakiba match ta Modern Club Team A singa makhana Blue Hawk Khuraibu wicket nipanda maithiba pikre. Blue Hawk Khuraina toss ngamduna hana batting tawada over kuntaruka ball anida wicket loina turaga run maifu tarataruk lokhi. Masigi paukhumda Model Club Team A singa makhana over taratareka ball amada wicket anikhal turaga apiba target adu yawangam match asi mai pakhibani. Match asida Model Club Team A singa makhagi sanaroi MD Majibur Rahman na run humphuma thoi logduna man of the match takre. Hayeng IWBCC Imphal West amadi Napsa Khai Imphal ga sanaragani. Makhatana sanawi pau khargamuk lobise. Sombung Salam Youth Club na sinduna sombung de sathariba ohumlak suba Palmari Pungs Kamau Peace Memorial Jalanungs 6 Purple Tournament ki ngasi sanakiba ahanba match da Rabgai amasung Kaikhu goal amata sanadana draw satkre. Ani suba match da Singmairong amasung Namdunglongs goal ani ni sanaduna draw satki. Ohum suba match da Sairem E na Ragailongs Youth Club pu goal manga sunoda thoiki. Mari suba match da Kakulong amasung ZU Superstar goal amam sanaduna draw satki. Social Sporting Club sector na sinduna association na sigi ground satriba ani suba lamlai kendra village wise men's often 7 aside football tournament sector trophy ge ngasi sanakiba ahanba match da LSIC lamlai na ISS sejangbo goal mari sino thoikre ani suba match da Saipo Hekap Pokpina YPF yangang Pokpibu mari sino thoikre. Sahi tara taram doi musung tara taruk makhagi nupa masa singi TH Bir Chandra Singha Football Academy State Level Football Tournament January kun ga manga dagi tobung khok makhalekai da leiba academy sigi sport complex da haurgani saruganing ba club organization singna form January kun fawi manungda pikhalakna ba khanglakle. Assam gi Kokrazhar da pangthoka duriba kumathoi suba Senior Women's National Football Championship da state team da saruk yanabagi damak trial kam selection gi damak Sanori kun ga taru amfada kaukhatre. Sanori Singh hayeng December tarage upung tarada artificial tab ground da report tona ba secretary na khanglakle. Manipur State Kabaddi Association gi miyang makhada KSDW ground Khurai Todam Lekai na sinduna sathariba Nepunithoi suba Manipur State Junior Boys and Girls Kabaddi Championship ke ngasi sanakiba quarter final match da KSWC na WC bo point kunthranithoi kungamari da maithiba pikre. Ani suba match sanagadaba da LSYA laktabadigi YSCB na wa over phangkre. Ohum suba match da ALUC na SCEO bo point Yankai Mari Taranipal da Mighty Pikre. Sanaroi Taranithuina Saruk Yaduna Ngasidagi second Pasoi Kendra Badminton Championship Ngasidagi Lukram Lerat Community Hall da Hokre Haldopagi Thoramda Social Activist Sungkham Bijay Lukram Lerat Badminton Association President L Sriti Yona Manipur Badminton Association Musing Su Saruyaki Thasigi Tang Taranithui Fawusatagida Championship Asida Men's Offense Amadi Sahi Nipumanga Mataki Veterans Double Match Singda Atoyan Tanagani Nasi Haldopagi Thoronga Mari Lenena Sungkham Bijay na Fondo Kibida Manipur da Sport University ama thamnaba Central Government ayaba pir libasi Manipur gi Sanori Singi Mahini Sanori Singna nisagi ipaktigi lapthok tuna masamo phana leina bahona se haike
Manipur Chess Association की अनोब ऑफिस ngasi Imphal की polo ground hangkre धर्म की ओइबा लाइसन टिसन गा लोइनेना पांगथो के बा थोरमदुदा एसोसिएशन असि जनरल सेक्रेटरी टीएस नबकुमार मदी अतै मेंबर सिंह सुरगा की सेक्रेटरी नबकुमार ना फोंगदो के बदा सब सब एसोसिएशन असि ऑफिस लेतना सही क्या टूर्नामेंट पांगथोकतुना इंटरनेशनल मदी नेशनल थाकता से सनर क्या पुथोखरे मगाताना एसोसिएशन असिना पुथोना बाखोनाबदा मणिपुर की प्रजा सेक्शन खुदिमकना मतिंग पांगबिउ हाइखे All Manipur Football Association Sinduna Impal gi Mapal Kangjei Bungda Mapal gi team ahum amadi state asigi maming leiraba team Taranipal punna team Kumar Thoina saruk yaduna tha sigdang ani dagi satharkiba yagai Mapal suba CC meta saruk yagadaba mamang segi champion oikraba Tupu Nambol gi sanori singda Kaisam Thong dagi Ratan amadi Ningtho Kong dagi Toma Koba Mioi anina sponsor toba track suite khusinabagi thoram ngasi Nambol Lai Singmang lampak tapang thokre taramadуда Nambol Kendrugi MLA Loken Sisogaki Tupu Nambol gi President Oriba MLA Loken Pondokibida Mamang Saida champion Oibida Lupa Lak Ama Laikhidraba Apokpa Chandrasekhar gi Mingda Pikibugum Sai Asidasu champion Orabadi Makatana Duma Pigani Sanori Singna Thawai Haksang Yauna Sanaduna Tupu Nambol gi Natana Bishnupur district ki oina Mai Puraknaba Puning Thogot Wai Singh Phongdoki सोयद्रमगी विनर पोरपदा अखोगी नंबोल खत्तगी नतना अखोगी बिष्णुपुर जो मिंचत पोरपदा सानारोय सिंगना थवा यावबियु हाइबा वाफम खरसे थमजबगा लोइनना आई ईश्वरदसु अखोगी मांगोल ओननबा आई ईश्वरदा खुरुमजरी Manipur की येलुंगै दिगी लेरलबा मसाना सिंग योखनबगी पांडमदा नुमित हुमनिगी इंडिजिनियस गेम्स फेस्टिवल हायेंगदगी हौना MU की हॉकी फील्ड पांगथोकलगनी हाइना DDK इम्फाल की प्रोग्राम्स हेड अमदि ऑर्गेनाइजिंग कमिटी की चेयरमैन ओदिबा AK खोगेंद्रना फोंगदोखरे ngasi Manipur Press Club ta pangthokpa pawmi sing unaba amada mahakna makha taraduna DDK Imphal DD Sports amadi Indigenous Games Associations of Manipur punna sinduna pangthokadaba festival asida mungna kangjei sagol kangjei kang mukna saibi yubi lakpi amadi thang tan singba yauri haiki loinana DD Sport amadi DD Imphal da festivals asiga mari lena numit khudingi live telecast thaduna miyamda yengma fangangani haiki Mausagi inat ki weba game sing asi ekoi mayamda national audience da mi kauthok kraba jumba games kayam su masagi India gi audience da bukhan laga ekoi haibi ekoi indigenous games sing asi bu yokatna ba popular oinana ba aduga masi yargana ekoi ajaba yokat pa aba game organa yokat pa yagina ba adugumba gi thorani ngasi nomagi oikiba inga segi pau pizri ICAR Lampel Party ki former Pog Matungina Nasiki Kwaidigi Saba Drigi Celsius Kunitoi Tasmik Ani Kwaidigi Ingba Drigi Celsius Nipan Tasmik Okum Nungsida Yawai Simal Gisang Ayuk Sada Marpudara Tuldana Sada Yang Pal Nongju Gisang Ni Loisala Pudanga Sigi Muru Boxing Amukan Pizri. Tamenglong the Taranito Suba State Level Orange Festival Pangtokre. Railway line Loisil Lavadi Tamenglongi Miamna Komlayona Bona Bada Mayok Nariba Awa Sing Kok Lagani Haina. Chief Minister O Ibobina Fondokre. Assembly the past Tokiba Bill Ahungi Mayok the Changsilaki Kongzang Numit Chamani Surapagi Mass Prayer Torom Surasampuram Sung Delhi the Pangtokre. Amadi Imphal Mandle bus service ki ahan basangeng oina set khongset ama ngasi chief minister na lam thakre ngasi di ISTV na bizo pau patas lo jire me tabro punampo amukana